अरे मैं मसु हे तो गुमसी फेस मास्क सिजनसी सोशल डिस्टेंसिंग तौजी को ngang सच्ची तौदब मैम तो इनसी अखोई पुनसीबु हेंब लेते अखोई लेरिगो टाइम पा लेरनी आई सखी मतम दा टाइम पा लेररोय हाइबसे थमगा अखोई वखल ताबा अखोई मी ओइसी अरगी मियाम बु फजन कापी सेमगदबा अदुगुबा पीआर के लेगा ओइनसी पीआर के लेगा तुगी मखादा लेरबा हेल्थ सेक्टर से मसी फजना तौदब थब मैम तो फजन तौसी हाइबे आई थम यामरुइबा मना मणिपुर COVID-19 अनोब पॉजिटिव केस अहुम हेंगलक्तुना मंगा सुरे हारी ओजा हजिक COVID-19 सी तोंगान तोंगान बा इंडिया के मफमदा हाइदी पॉजिटिव केस से हंथरबसु मणिपुर दी COVID-19 की चांग सी ngarang mak हाइरी बसिदा पुंग कुन मरी की मनुंगदा केस अहुमनी पॉजिटिव ओइरगा हजिक पुन्ना केस मंगा पॉजिटिव ओइबा केस मंगा लेरे बसिदा लेंगा की माइकईदगी मखोगी कंटेक्ट ट्रैकिंग सी करम ममोंगदा लौखटलिबनो हाइबसिमसु हजिकसी ममांगी 2021-22 से ओजा खोयाम वाना COVID-19 की चही अनि अमगा चंगनब यादब थेंगनब यादब मसिना इकोनॉमिकली पूरा ब्रेक डाउन चटखरबने दुगी मतुंगदा चही अमा खक्तंग नॉर्मल सी लेरमगा अमुक कोकी मैतई की कॉन्फ्लिक्ट से चही अनि हेंसिलबनी हजिक लेरिबा फिबम सिदा COVID-19 की अखोगी फ्रीक्वेंट ट्रैवलर्स चत्तबा यादबा मासागी ललोनितिक तौरिबसिंग मसिना मरम ओरकांदा कनाना करिनो खंगदबना अमदगी अकाउंट नहान अमख खांगदोकपदो ngasi मंगा सुरे मसिनासु हंदकी वेरिएंसी याम कना खुदोंग थिनिंगाई लेते बुदी हाइरी मसिमक्सु खुदोंग थिनिंगाई लेते हारबसु लेंगाकी माइकईदगी कॉन्ट्रैक्ट ट्रैकिंग से निंथीना तहौद्रबदी हाबिदी अमगा कनानो खंगददना हजिक लेरिबा फिबम सिदा COVID-19 की लाइचचिना अमु पाक्तकना मसिगी नोमगी हाइरी COVID-19 की केसी हेंगलकपा तारबदी हजिक लेरिबा फिबम सिदा हेना मियामसी अदुकी मति वाबा हाइबदु कोकता खुद हाइबदु थोकनी अदुना ओजागी माइकईदगी लेंगाकना हजिक लेरिबा फिबम सिदा करी तंगाई फदना करम चेक्सिन थौरांग प्रिवेंटिव मेजर्स लौफम थुई हाबिसिगी मतांग ओजागी हांबिरिबसि को होसी अखोगी मनपुर से हाइनगराइ तन वारे आई कना थंबिखरे अखोगी 19 को जे 19 दगी अखोगी कोविड की पेंडेमिक से खोई लागतना याम मी अदुक बदुक छीदना तो वादर कोदना तक लेगरे अद याल हमदा मनपुर अखोई थावी बंदगी निपि मचा मा याल हाना COVID-19 पॉजिटिव ओइबदगी अचौ अकीब म लेखिबदगी लेकाई ओइबा अखोई लेर कोरप मैम सिंजे संबंध थिंगदना अतोप लेकाई अमि लेकाई मी चंग यालो हेना अदुक बदगी अखोई प्रिवेंटिव बिज अखोई याम अकी लौर लेरमेबा अदु मतम दरगे अखोई कयाम सिगरे अदगी कयाम लेना हसन नादर COVID-19 की वैक्सीन जे फंगदना को कापतदना लेबो को अम लेगरे अदुबो मतम दुदा अखोई मैम नगी COVID-19 की अवाब से सबसना खंगरे कमाय तो सेक्शन नि कदोगने गाथोकने हैबगी मतांगसु फजना अखोई खंगरे अदु हुजिक से मणिपुर हुजिक इंडिया दा हुजिक COVID-19 की एक्टिव केस से परमिशन अमगा सामगा कोथा थोपक जोखुलाबनी को यखोल मतन मणिपुर दी हुजिक मंगा सुरेजना डॉक्टर फौ यावराबनी को मंगा यारोगा वेरिएंसी हमना साथीबो ओइदेना हाई ओइरगसु अदुना नारगदी सिद्रगसु निमित 30 कोनी दी हॉस्पिटल की बेत ता लेदोइनी मयामा नतरो मतम मरि सेन नु गइन मांगदोइनेबा अदुना हुजिक मणिपुर मियाम ओरिबि ओसिगी सिदा को मणिपुर लगागना मणिपुर हेल्थ को डिपार्टमेंट अदगी सि पीआर दगा साचलजी दा लको पेम थबक सिंग द मजे तको पम चुमेबा मियाम जो हुजिक पाउदे कोगी फेक्स अखोगी मार्क्स उपतना चप्प को तो लेते नत्रा अरे सोशल डिस्टेंसिंग को ngang चप्प लेते दम क्राउडेड और भी दम पुली अरे सी याबरा यादरा कमाई तो सी लखुत कदिगे हेबे मियाम ते वार्ड सम पीबो मथौ ताएबा मियाम सु खंगना मजा खंगना बाय फेक्स बास उपतो खोतो लेबे ताई कानागो कोविड पॉजिटिव ओइबो नुपा आमला कथेन पोर चक्र पोर लेरमो हा मियाम तुम चट मगदी मथम संतुरुप अकीब लेगदमनी पुनमक सुम कोई पामदब थौ सि थोक तम कोना सेक्शन धरंग लखुत तमा पुनमक कोई लखुत के मतम अमदी कोई ओइरेबा अदुना ट्रकदी यंबिउ कसा एंकर पंबिगे तुमने मणिपुर से कोविड-19 पेंडेमिक चाहिए एनी मका वान लेरुरे हाइथदना आ लेरुरे इकोनॉमी सेंथुम हेल्थ सेक्टर लो लेखा कुंगरे मधुगी खरा काखला मतमदा अखोगी लान कल की लान थोए कल की लान मु
ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯂꯨꯞꯀꯦꯅ ꯃꯤ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯊꯣꯏꯃꯨꯛ ꯍꯦꯟꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯁꯤ ꯀꯣꯏ ꯆꯠꯄ ꯈꯣꯠꯄ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯅꯤꯃꯨꯛ ꯋꯥꯗꯅ ꯂꯦꯜ ꯂꯩꯔꯦ ꯑꯗꯨꯃꯛꯇꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯄꯤ ꯑꯥꯔꯒꯤ ꯁꯥꯁꯟ ꯂꯩꯔꯦ ꯄꯤ ꯑꯥꯔ ꯁꯥꯁꯟꯒꯤ ꯃꯗꯨꯒꯤ ꯂꯥꯟꯁꯤ ꯂꯩꯕꯗꯒꯤ ꯆꯠꯄ ꯈꯣꯠꯄ ꯌꯥꯎ ꯂꯩꯔ ꯃꯇꯝꯗꯒꯤ ꯌꯦꯡꯉꯨ ꯒ꯭ꯋꯥꯜ ꯇꯥꯕꯤꯗ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯆꯕ ꯄꯥꯎꯃꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯣꯔ ꯏꯁꯇꯦꯠ ꯑꯣꯏꯅ ꯄꯥꯎꯃꯤꯁꯤꯡ ꯆꯠꯄ ꯐꯥꯎꯗ ꯒ꯭ꯋꯥꯜ ꯇꯥꯕꯤꯗ ꯃꯍꯥꯔꯥꯖ ꯀꯥꯡꯕꯨꯅ MST ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥ ꯃꯨꯊꯠꯇꯕ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯃꯨꯛ ꯂꯩꯔꯦ ꯏꯔꯥꯡꯁꯤ ꯂꯩꯔꯦ ꯏꯔꯥꯡꯗꯨꯁꯨ ꯑꯗꯨꯒꯤ ꯏꯔꯥꯡꯗꯨꯒꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯏ ꯍꯥꯏꯅ ꯈꯣꯠꯂꯦ ꯑꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯗꯨꯒꯤ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯪꯕ ꯉꯝꯗꯦ ꯄꯤꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯄꯥꯎ ꯐꯥꯎꯕ ꯑꯩꯈꯣꯏ ꯕꯨꯛꯀ ꯇꯧꯅꯁꯨ ꯈꯣꯡ ꯆꯪꯁꯤꯜꯂꯤꯑꯕ ꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯦ ꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎꯕꯨ ꯊꯣꯛꯑꯦꯅꯦ ꯄ꯭ꯔꯤꯃꯣꯟꯁꯨꯟꯗ ꯈꯣꯡꯒꯤ ꯏꯆꯥꯎꯅ ꯃꯤ ꯌꯨꯝ ꯀꯌꯥ ꯂꯩ ꯆꯥꯐꯝ ꯈꯪ ꯌꯨꯝ ꯀꯌꯥꯅ ꯂꯩ ꯁꯤ ꯂꯩꯔꯦꯕ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯃꯤ ꯈꯨꯟ ꯉꯥꯛꯆꯅꯕ ꯃꯅꯤꯄꯨꯔꯗ ꯃꯤꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯊꯨꯒꯥꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯦꯅ ꯇꯧꯗꯨꯅ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯃꯁꯤꯡ ꯌꯥꯝ ꯂꯥꯟꯃꯤ ꯂꯩꯅ ꯈꯪꯅ ꯃꯣꯏ ꯉꯥꯛꯄꯤꯗꯅ ꯂꯩꯕꯗꯒꯤ ꯃꯔꯦꯡꯕꯥꯛ ꯅꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯈꯨꯟ ꯉꯥꯛꯄ ꯑꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟꯅ ꯉꯥꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯗꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯀꯟꯕ ꯌꯥꯔꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯖꯕꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟꯒꯤ ꯀꯥꯅꯟ ꯐꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯑꯦꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃꯨꯛ ꯑꯗꯨ ꯏꯔꯥꯡ ꯑꯃꯒꯤ ꯃꯊꯪ ꯇꯧꯔꯦ ꯂꯣꯏꯁꯤꯟꯕ ꯑꯝꯇ ꯃꯔꯨ ꯂꯩꯉꯥꯅ ꯂꯣꯏꯁꯤꯟꯕꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯗꯨꯃꯁꯨ ꯏꯔꯥꯡ ꯑꯃꯁꯨ ꯂꯣꯏꯁꯤꯜꯂꯦ ꯁꯤꯒꯤ ꯐꯣꯟ ꯐꯪꯉꯦ ꯁꯤ ꯂꯣꯏꯔꯦ ꯑꯪꯀꯜ ꯐꯣꯟ ꯇꯥꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯃꯊꯪ ꯑꯃꯒꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯌꯥꯔꯔꯣꯏꯌꯦꯕ ꯍꯧꯖꯤꯛ ꯅꯨꯡꯄꯥꯛꯀ ꯅꯜꯂꯕ ꯑꯩꯈꯣꯏ ꯇꯤꯡꯊꯧ ꯑꯣꯏꯔꯅꯦꯕ ꯍꯧꯒꯠꯄ ꯉꯝꯃꯣꯏꯗꯣꯔꯦꯕ ꯁꯤꯗꯤ ꯍꯤꯡꯅ ꯁꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅ ꯁꯤꯕꯗꯨꯅꯦꯕ ꯃꯤꯒꯤ ꯆꯥꯛ ꯆꯥꯔꯒ ꯃꯤꯒꯤ ꯐꯤ ꯁꯦꯠꯂꯒ ꯏꯁꯥꯒꯤ ꯐꯤ ꯅꯠꯇꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯉꯀꯥꯟꯗ ꯍꯤꯡꯉꯒ ꯃꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯅꯤ ꯃꯔꯝꯗꯝꯅ ꯃꯔꯝ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯕꯅ ꯃꯔꯝ ꯈꯪꯗ꯭ꯔꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯀꯔꯤ ꯀꯧꯈꯤꯒꯦ ꯈꯪꯒꯣꯠꯇ꯭ꯔꯦꯕ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯠ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯗ꯭ꯔꯕꯅꯦꯕ ꯃꯤꯄꯥꯟ ꯇꯥꯡꯕꯅ ꯍꯤꯡꯉꯒ ꯃꯤꯅ ꯑꯗꯨꯝ ꯃꯤꯄꯥꯟ ꯇꯥꯡꯕꯒ ꯍꯤꯡꯉꯒ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯑꯃ ꯂꯣꯏꯁꯤꯟꯅ ꯋꯥꯊꯣꯛ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯑꯃꯨꯛ COVID-19 ꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯃꯊꯪ ꯁꯟꯗꯣꯔꯛꯏꯅ ꯖꯄꯥꯟ ꯑꯗꯒꯤ ꯆꯤꯅꯥ ꯀ ꯌꯦꯡꯉꯨꯅꯦ ꯑꯃꯦꯔꯤꯀꯥ ꯀꯥꯏꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗꯤ ꯂꯣꯏꯔꯦꯕ ꯁꯤꯐꯥꯎꯗ ꯄꯣꯠꯁꯦ ꯁꯟꯇꯣꯛꯇ ꯆꯤꯂꯥ ꯚꯥꯔꯠ ꯂꯣꯏ ꯌꯧꯔꯛꯏꯅꯦꯕ ꯁꯤ ꯃꯅꯤꯄꯨꯔꯗ 5 ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯁꯦꯝꯕꯤꯕꯅ ꯄꯣꯛꯀꯦ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯔꯤꯅꯤ ꯃꯃꯜ ꯌꯥꯝꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯅꯕ ꯅꯥꯗꯅꯕ ꯃꯇꯥꯡ ꯆꯥꯅꯗꯕ ꯍꯦꯜꯊꯀꯤ ꯁꯦꯛꯇꯔꯗ ꯀꯩꯗ ꯇꯧꯗꯅꯕ ꯄꯦꯟꯗꯥꯃꯤꯛꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯚꯦꯔꯤꯌꯦꯟ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯅꯠꯇꯕ ꯑꯣꯏꯔꯒꯁꯨ ꯁꯤꯅ ꯁꯕꯤꯌꯨ ꯇꯧꯏ ꯁꯤ ꯇꯧꯏ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯑꯃ ꯆꯪꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯁꯥ ꯄꯥꯟꯗꯅ ꯄꯥꯏꯗꯅ ꯎꯆꯦꯛ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯁꯤ ꯇꯧꯗ ꯑꯣꯏꯔꯒꯦꯅ ꯍꯥꯏꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯁꯤꯟꯕ ꯇꯥꯔꯒꯗꯤ ꯂꯩꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯁꯟꯇꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯑꯃ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯅ PRꯒꯤ ꯂꯩꯉꯥꯛ ꯁꯤꯅꯁꯨ ꯁꯟꯇꯣꯔꯛꯏꯕ ꯑꯩꯈꯣꯏ COVID-19 ꯚꯦꯔꯤꯌꯦꯟꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯨꯗꯝ ꯑꯗꯨꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯆꯞ ꯆꯥꯅ ꯂꯧꯈꯠꯄꯤꯌꯨ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯍꯦꯇꯣꯡꯒꯨꯝꯁꯤ ꯐꯦꯁ ꯃꯥꯛ ꯁꯤꯖꯤꯟꯅꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯁꯤ ꯀꯣ ꯉꯥꯡꯅ ꯆꯠꯁꯤ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯏꯟꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯨ ꯍꯦꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯇꯥꯏꯪꯄꯥꯟ ꯂꯩꯔꯅꯤ ꯑꯩ ꯆꯠꯈꯤꯕ ꯃꯇꯝꯗ ꯇꯥꯏꯪꯄꯥꯟ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯦ ꯊꯝꯃꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯕ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯣꯏꯁꯤ ꯑꯗꯒꯤ ꯃꯤꯌꯥꯝꯕꯨ ꯐꯖꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯑꯗꯨꯒꯨꯝꯕ PRꯒꯤ ꯂꯩꯉꯥꯛ ꯑꯣꯏꯍꯟꯁꯤ PRꯒꯤ ꯂꯩꯉꯥꯛꯇꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯦꯜꯊ ꯁꯦꯛꯇꯔꯁꯦ ꯃꯁꯤ ꯐꯖꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯐꯖꯅ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ